Amazon rainforest si malemgi thabombi haina su kaungnai haibase ekhoi pumnamakna khangnaraba wani masigi pak chawkhraba umang asina mioibata natana sanga singna honjiliba oxygen gi saruk yamna sunge loinana carbon dioxide asuki matik yamna chupsinduna carbon sink amagi mathau su tawe umangsi South America gi lebak mapanda sandoktuna lejarabasu 60% mukti Brazil gi ngamkhainungda leibana Amazon yengsinbagi thaudang umang sina pibiriba khudongchaba masina maram oiduna kok sabagi potlumsu Brazil gi achoba saruk thumbiramme karamna no haibadu punna khangminarase Amazon umangsi square kilometer million taruk mukpak chawba nature gi masterpiece amane masida ikhoina khangjaba sanga jiba jati apunbagi 10% ki mayum oiribane chawkhraba nong chuduna ta leiba suklamam laba umang asina carbon sink ama oina mioibana maram oiduna thadorakpa apunba carbon gi 5 to 10% ti chupsinduna malem sagat handana mathau tawe masida hauriba upal wapal sing asina turel apai bi haina sukongnaba yamlaba ising manil thadорактuna South America ge mafam kayada nong oina tahle masigi nong sina Brazil Paraguay Argentina na chingba lebak sigi farm kaya bu yokpe Amazon umang sina grahasigi aying asagi khan kaihandana nong sungbiriba amade aikhoina leifau khangdriba suktheng thengnadriba fara ba hidak kanaragadaba pambi kaya amasu leram khidawriba asidagi Amazon si Brazil amadi South American lebak nipan du khakkitanatana mioiba jati gi oina achoba blessing amani haibeyai adubu masi ojarabasu umangsing sina leiriba Brazil amadi atei lebak singi damaktade so lonsinduna sokpa yadana thamgadaba langi mawongda tawe khudam oina Brazil hekta laurase Amazon umangsingna Brazil gi 60% mafam kale adubu lebak sigi GDP dade sopnatagi 8% pukta kanahle mafam si lebak sigi oina khwaidagi lairaba lambi sorok amadi atei infrastructure school hospital thabak sufam nomfam matik chana leitaba khwaidagi sothaba haidu oire u kakpa sanlok loiba soyabin thaba amadi mineral kaya lathokpana chingba tawduna umang sidagi yamlaba senfam tanba yai malemgi atei lebak singdagi sansa soyabin iron ore gi demand yam lakpanasu umang singsi kokthokningnabagi chawraba maram oire adubu luribadi masina mahusa gi khan chawna thugaiduna akaiba kaya lakhanbirak tawribane sen thuna tanba yabasina ain kaina u yan thatpa khong tawba amadi organized crime na chingba singi damak leihau faraba mafam oihale Brazil gi senjau paiba shakti leiraba agri business singna umang kokpa amadi sa export tawbagi sendong chawna talabasu mi million kayadi lairabagi langda thuduna adumak leire aduna Brazil si tasengna nung ani gi marakta ha oiba haidu oire tungi amadi mayam gi damak khalaga umang sing sibu kandori brand natraga chawkhat haunaba umang sigi kanaba lawdori bra haiba asine sumdo wasina Amazon si lanna pik thalabasu sokpa yaroi haina thamliba asina curse haidi shrap makhal amagum fawi haibasu yai malemgi lebak atei singna haire Amazon umangsi kangadabani yanthatpa yaroi natrabadi global warming sathi halaktuna climate change mayoknaba oithoktabane amaromdana lebak kayana Amazon kokthokhtuna yokliba sa sangi meat thariba soyabin amadi u leibadi leptre nganna chawkhat khraba nongchup lebak singna chawkhat khriba aduso makhoi gi amadi makhoina loi chalamba lebak singi umang kokthokhtuna potsa sangkaya lingkhatlaga chawkhat khribane makhoina umang kokthokpagi mahi chagai chathoklaga haujikna Amazon kansi kokthokpa yaroi haidana Brazil amadi atei lebak singda daite thonkatli haidana chawkhatlagliba lebak sing sinadi yaningde hoi chumi Amazon kokthoktanaba sen thumgi kanaba hanjin binaba financial mechanism sing lay adubu masidagi fangdoriba kanaba sidi umang kokthokpadagi fangba kanaba duga yengnabada kari sunatte haibeyai aduna Amazon umang kokthokhtana thamba haibase Brazil gi damak yamna mangjai aduna atei lebak singna thaina kokpa yaba kokthokhtuna global warming tahollamaga haujiktada malem kanbagi cost aikhoina pugadabani haibadi kaidobagi yadoribano haiba wahangsi hangle umang kokpa hantadrabadi European Union Mercosur deal hariba trade agreement si taunaroi haina European lebak singna hai environmental NGO kayana
Amazon kannaba campaign kaya chathai. Masidagi umang asi Brazil gini, Brazil gi ngamkhai nungda leiba mafam gi wa, atai lebak sing na ngangbagi maram leite, masi Brazil gi sovereignty gi wafam ni haina, Brazilian amadi makhoi gi luchingba singa muknanabagi maram ohenle. Matang sida yamna luba, yamna su chumba point amadi lei. Madudi chawkhatpa haibasi luxury natte, masi hakni haiba asine. Lairaba masingna namba, anem awang sathina khaiba thong manadaba khunai oriba, Brazil amadi atai leibak sing, malem pumba nungaina leiba yanaba, lairadana sum leiu haibasi chumde haiba asine. Masigi argument sibuna amo, Amazon umangda khundariba yalhumi singna yaningdre. Makhoi damaktadi umang sing ase, yonthok yonsin yaba pothok natte. Mahausaga sagon naduna leiriba singide, umang singsi makhoi gi senglaba mayumne. Khara amana umang kokthokpa sukya yaningdre. Khara amana umang kokthokpa gi kanaba sing, makhoi gi susaruk thungadabani haire. Aduna masigi right ani sibu, haina khan kahendana animaki fanaba, Brazil amadi atai lebak singna hotnaba change. Yetnariba mayam sigi marakta, scientists singna amok haire. Amazon gi saruk karigumba 20 to 25% yong he kokthokhiba tarabade, umang sigi ecosystem collapse tokhiduna, savanna gumba nong watpa mafam olakpa yai. Masidagi umang sina hana carbon sink amagi mathong torambadugi ona tainabada, carbon source oiraktuna, carbon dioxide tan billion thadok silakpadagi, Prithvi sathina sagat halakani haiba, kiraba wafam si thamduna akanba warning piri. Masi thoklabadi South America da natana, malem pumbagi aying asa olani, nong chubagi chang sathina hanthagiduna lau singu da akaiba pirakane. Ikang amadi lamay toy khalakle, mafam kharadadi lamgi fibam on bahorakpagi mamisu urakle haire. Umang kokthokduna matam kharadi sen thum tanduna, chawkhatpa yahan labsu kuina chatloi. Senmitlon dubu yokpiriba climate tu, mathak makha on krabakandade, hana chawkhatringai oirami bidudagi hena fibam chada bomong dalakane. Adudi Amazon leiriba leibak mapan, maru oina Brazil gi mangda leiriba lambisi ahumne. Ahanbada, Amazon kokthokduna kanaba jara jara lauthokpa, chahi kharagi matungda collapse taba. Ani subada Amazon yoktuna tungkoina chatnahoba yaba, sustainable industry singda oina mai onsinba. Ahum subadana kanabasi akaknaba chang khaktada lauthokpaga loinena, Amazon kokthokdana thambagidamak, international compensation oina senfam matik chana lauba, amadi motsindaba sustainable technology singda sel thadaba asine.